Mapalgi Safu na Keithel Machettanaba Hotnarakli. Khwairamba nupi Keithel gi lukmai na sinfam oiribi chahi yamlabi nepramongbi chawba amadi thangjam ongbi binomalana nupi Keithel gi sinfam bu akhang kanbaga loinana thauna fana ngakduna thambirakpagidamak lukmai selupki ani suba mapok kumonga mari leinana lukmai panbi haina mingthol piduna lukmai khudol tamkhre amadi ikai khumnaba utkre. Manipur Press Club ta pangthokpa lukmai selupki ani suba mapok kumon thoramga mari leinana lukmai selupki General Secretary Asem Malana haikibada nupi Keithel da natana Manipurgi nupi singi saktam safu kayadagi mating laina ngakduna thamlibi lukmai na sinfam oiribi singi anauba firep ama semduna nupi Keithel gi puwari bu ngakduna thamgani haiba wakhalonda yumfam oiraga lup asi semkibani. Mahakna makha taraduna hai hauzik Keithel asi sitharakpa amadi Mapalgi Safu kayana Keithel asi machettana thugairakpagi mami ama lakpa asida Keithel fambi singi anauba achetpa firep ama launanaba akhang ahai kayana makhoigi wakhalon kaya thamlambasing thabak oina paikhatnaba hotnagani. Keithel gi oina matam gi thoklakpa awa nungai gi kholausing asi mapalaibak sing sin thungna yauhannabagi pandamda Keithel gi oiba lukmai kauba channel amasu hangdokani hairi. Hairiba channel asibu miyamna yengbiduna Keithel asi matam sangna kuina ngaktuna thamgani amadi watlibasing karino amadi Keithel asi karamna hinghangani haibana chingmasing adu fongdokpirau hainasu fongdokhi. Thoramaduda Manipurgi nupi Keithel gi saktam asigi puwari nupi Keithel amasung khunai asigi nupi amadi Mapalgi Safu na Manipurgi nupi Keithel da singnarakpa haiba hiramda Chongtham Kamala, Chongtham Zamini amadi Chungkham Silaramani na wangangki. Thoramaduda handakta kuki terroristing na Saiton Wathalambida law suduna lairingai nongmai kapsilaktuna hatpi krabi Sofia amadi lamdamasibu ngaknaba hotnabada thawai na pontha pi krabasingi mafamda minute ani tumina leptuna awaba fongdokhi.